ꯗꯗꯥꯅ ꯉꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯒꯤꯐ ꯄꯤꯕ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯏꯁ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯅꯪ ꯎꯅꯕ ꯂꯥꯛꯆꯔꯒ ꯒꯤꯐ ꯄꯤꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ꯫ ꯅꯪꯗꯤ ꯑꯩ ꯅꯨꯡꯁꯤꯕꯤꯗꯕꯅꯤꯅ ꯀꯩꯁꯨꯝꯇ ꯂꯩꯕꯤꯔꯛꯑꯝꯃꯣꯏꯅꯦ꯫ ꯅꯨꯡꯁꯤꯗꯦꯅ ꯑꯩꯗꯤ ꯀꯩꯗꯧꯕ ꯂꯩꯔꯛꯇꯣꯏꯕ? ꯂꯩꯔꯛꯇꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯉꯁꯤꯗꯒꯤ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏ꯫ ꯑꯩꯒꯤ ꯒꯤꯐ ꯂꯩꯕꯤꯔꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯔꯣꯏ꯫ ꯉꯁꯤꯗꯒꯤ 이번이서 ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯁꯤ꯫ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯩꯕꯨ ꯀꯞꯇꯅ ꯀꯩꯗꯧꯏ? ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ? ꯑꯉꯥꯎꯕꯤꯁꯤꯗꯤꯕ ꯀꯞꯄꯨꯅꯨꯁꯦ, ꯅꯨꯡꯉꯥꯏꯇꯦꯕ꯫ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯣꯏ ꯈꯪꯉꯤ꯫ ꯑꯩꯒꯤ ꯁꯛꯁꯨ ꯊꯤ, ꯂꯥꯏꯁꯨ ꯂꯥꯏꯔꯦ꯫ ꯑయ్ꯌꯥ, ꯅꯨꯡꯁꯤꯌꯦꯕ꯫ ꯁꯦ, ꯗꯗꯥ ꯂꯥꯟꯖꯔꯦ꯫ ꯗꯗꯥꯅ ꯅꯨꯡꯁꯤꯕꯒꯤ ꯐꯥꯒꯤ ꯇꯧꯔꯒ ꯑꯩ ꯃꯇꯨꯡ ꯐꯥꯒꯤꯒ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯗꯩꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯀꯅꯥꯅ ꯁꯛꯊꯤ ꯍꯥꯏꯅꯣ? ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯅ ꯍꯦꯟꯅ ꯍꯦꯜꯂꯤ ꯐꯖꯕ, ꯅꯨꯡꯁꯤꯕ꯫ ꯁꯦ, ꯗꯗꯥ ꯅꯪꯒꯤꯗꯃꯛꯇ ꯂꯩꯕ ꯄꯣꯠꯁꯛꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯑꯝꯇ ꯄꯤꯕꯤꯔꯛꯀꯅꯨ, ꯄꯥꯝꯗꯦ ꯆꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯗꯗꯥꯁꯦ ꯆꯠꯂꯒꯦ꯫ ꯗꯥ ꯅꯨꯡꯁꯤꯕ, ꯀꯞꯀꯅꯨ꯫ ꯀꯗꯥꯏ? ꯗꯗꯥꯅ ꯑꯩꯒꯤ ꯂꯩꯕꯤꯔꯤꯕ ꯄꯣꯠꯁꯛꯁꯦ ꯑꯩ ꯆꯦꯛꯁꯤꯟꯅ ꯊꯝꯖꯒꯦꯀꯣ ꯗꯥ꯫ ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯅꯪꯒꯤ ꯅꯧꯅ ꯇꯧꯗꯨꯅꯅꯤ ꯅꯪꯒꯤ ꯗꯗꯥꯅ ꯍꯦꯛꯇ ꯂꯛꯅꯅꯤꯡꯉꯤꯁꯦ꯫ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯁꯦ꯫ ꯅꯨꯡꯁꯤ ꯃꯤꯠ ꯌꯦꯡꯂꯤꯕꯤ ꯃꯤꯠꯆꯤꯒꯤ ꯄꯥꯈꯣꯡ ꯀꯌꯥ ꯆꯜꯂꯤꯕꯤ